ꯑꯔꯣꯏꯕ ꯄꯥꯎ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ अमदे DAMMS ना 𝐍𝐞𝐰𝐬 यूनिवर्सिटी उत्तराखंड MBA तमलंबा त्रिपुरादगी एंजल चकमादा खेनबगी मिटिंग थमदुना मियोत मिनेगी थबक सिंग चथदुना थवाई मांगहन खिबबु यानिंगदबा फोंदोरकली। ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯨꯔꯕꯂꯥ ꯃꯥꯏꯔꯦꯝꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯃꯨꯆꯈꯥꯏꯅ ꯄꯤꯖꯔꯤ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯏꯗꯦꯝꯗꯒꯤ ꯆꯅꯝꯕꯝ ꯅꯤꯡꯉꯣꯜ ꯈꯥꯏꯗꯦꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯆꯍꯤ 25 ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯤꯌꯥꯝ ꯂꯥꯏꯁꯪꯈꯣꯡ ꯏꯕꯨꯗꯧ ꯄꯥꯈꯪꯕ ꯂꯥꯏꯁꯪꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯧꯕ ꯍꯩꯕꯣꯡ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯈꯥꯏꯗꯦꯝ ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯈꯥꯏꯗꯦꯝ ꯏꯟꯗꯤꯔꯥ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯐꯣꯔꯃꯦꯂꯤꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠ ꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯥꯎꯕ ꯃꯆꯥꯅꯨꯄꯥ ꯆꯍꯤ 10 ꯁꯨꯔꯕ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯆꯍꯤ 4 ꯔꯣꯝ ꯁꯨꯔꯕꯤ ꯑꯃꯒ ꯂꯩꯔꯕ ꯃꯧꯅꯤ꯫ ꯆꯅꯝꯕꯝ ꯁꯈꯤꯇꯣꯝꯕꯤ ꯆꯥꯎꯕꯒꯤ ꯃꯃꯥꯕꯣꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯃꯥꯡ ꯊꯛꯇꯁꯨ ꯆꯥꯎꯕꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯐꯨ ꯆꯩꯕ ꯀꯌꯥꯁꯨ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯐꯨꯅꯔꯀꯥꯟꯗ ꯑꯃꯨꯛꯁꯨ ꯂꯥꯛꯄꯗꯒꯤ ꯑꯔꯥꯝꯕꯥꯏꯅ ꯑꯃꯨꯛ ꯁꯃꯨꯔꯧꯒꯤ ꯑꯔꯥꯝꯕꯥꯏꯗ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯐꯨꯗꯅ ꯈꯣꯠꯇꯅ ꯇꯧꯈꯔꯦ꯫ ꯈꯔ ꯋꯥꯔ ꯋꯥꯇꯦꯝ ꯇꯧꯈꯔꯦ ꯃꯃꯥꯡꯗ꯫ ꯑꯗꯨꯗꯗꯤ ꯆꯥꯎꯕꯁꯦ ꯂꯩꯕ ꯉꯝꯃꯔꯣꯏꯅ ꯆꯦꯟꯕ ꯀꯥꯟꯗ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯄꯨꯟꯅ ꯃꯅꯦꯝꯄꯣꯛꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯑꯒ ꯂꯩꯅꯈꯤꯕꯅꯦ ꯑꯗꯨꯗꯒꯤ꯫ ꯑꯗꯩ ꯍꯟꯗꯛ ꯉꯔꯥꯡꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯔꯥꯡꯁꯦ ꯃꯄꯥꯝꯗ ꯂꯥꯛꯑꯝꯃꯦ꯫ ꯃꯄꯥꯝꯗ ꯂꯥꯛꯑꯦ ꯕꯕꯥ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯃꯄꯥꯁꯤ ꯊꯕꯛ ꯍꯦꯛ ꯆꯠꯊꯣꯛꯇꯅ ꯃꯄꯥꯁꯤꯁꯨ ꯏꯃꯨꯡꯗ ꯂꯩ꯫ ꯏꯃꯨꯡꯗ ꯂꯩꯅ ꯆꯥꯛ ꯄꯨꯂꯞ ꯆꯥꯃꯤꯟꯅꯗ ꯈꯣꯠꯃꯤꯟꯅꯗ ꯇꯧꯔꯒ ꯃꯆꯦ ꯃꯥꯏꯕ ꯃꯑꯣꯡꯕꯤꯁꯦ ꯃꯆꯦꯁꯤ ꯀꯧꯔ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯏ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯗꯅ ꯇꯧꯔꯒ ꯏꯆꯥ ꯆꯥꯕꯗꯨ ꯆꯠ ꯑꯆꯨꯝꯕꯁꯦ ꯄꯨꯊꯣꯔꯛꯈꯤꯕꯅꯦ ꯑꯁꯤꯕ ꯁꯨꯛꯂꯧ ꯂꯧꯖꯔꯣꯏ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯁꯤꯕꯗꯨ ꯃꯤꯌꯥꯠꯄꯁꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯁꯤꯕ ꯃꯤꯗꯨ ꯃꯍꯥꯛꯇꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯤꯗ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯁꯨꯛꯂꯦꯞ ꯂꯦꯞꯄꯣꯏ ꯆꯪꯁꯟꯕ ꯌꯥꯕ ꯈꯣꯡꯖꯪ ꯆꯪꯁꯟꯈꯤꯅꯤ꯫ ꯃꯥꯒꯤ ꯏꯃꯨꯡꯁꯦ ꯃꯅꯦꯝꯄꯣꯛꯗꯤ ꯃꯋꯥꯒꯅ ꯍꯥꯠꯄꯅꯤ꯫ ꯃꯣꯏ ꯏꯃꯨꯡꯗ Delhi Association of Manipur Muslim Student DAMMS na 𝐍𝐞𝐰𝐬 University Uttarakhand MBA tamlamba Tripuradagi Angel Chakmada khenabagi miting thamduna miyot minegi thabak sing chathaduna thawai manghan kibabu yaningdaba fongdorakli DAMMS ki President PS Firoz na khudek piduna thadorakpa chirolamada asigumba khenabagi miting thamduna mi amabu punsi manghanba si democratic oiba uncivilized oiba society asida chanafam leite maramaduna mari leinabo authorities singna kupna yengsinduna justice purau amadi laikidrabagi imung manung marup mapangna nanghoriba awabada DAMMS na saruk yarakli amade asigumba khenabagi miting thamduna mi amana mi amabu karisu leitana khanba thawong asi amuk hanna thoktana ba mi amagi rights manghandana amadi safe oina hinghanba mathau tai haina fongdorakli District Legal Services Authority Thawbalgi miting makhada Legal Aid Clinic
hairok amadi salungpham youth club MSRLM Wangjing CD block na Sinduna Salungpham Mayai Lekai Community Hall da nongmagi oiba legal awareness program ama pangthokre ngasigi thoramaduda wahengbam Jivan Singh coordinator legal aid clinic hairokna welcome and keynote ki warol piraduna asigumba awareness program asi mipum khudimакna saruk yabiba mathau tai haiki ngasigi thoramaduga mari leinana resource person oina khoisnam lembisana panel lawyer district legal services authority thawalna victim compensation scheme and domestic violence ki maramda wafam ke athamki resource person ama oina khoisnam zeton mitei panel lawyer legal district legal services authority thawalna POCSO Act 2012 and detention arrest amadi bail gi maramda marik chumba wafam ke asu thamki Indian Red Cross Society Thawal District Branch ki life member ama oiribi Wangjing Kaithel legi S Nilam Chanugi mapok numit ka mari leinana ngasi lemna I katpagi camp ama Wangjing SK Laikai de leiba Youth Voluntary Association gi sanglen da pangthokre ngasi ki camp atuda Indian Red Cross Society Thawal District Branch na YVHA Wangjing amasung Jenims ki blood center ga punna khutsam naraga State Blood Transfusion Council ki makhada pangthokibani camp adu ka mari leinana Managing Committee Indian Red Cross Society Thawal Branch ki Vice Chairman Soibam Mangijaungna hai kanagumba mioi amana EP ba haibasi mioi kya gi punsi kangadoribani maramaduna EP ba yaraba mioi khudingmakna E gi donor oibiu donor oibigi chauthok sabaga loinana changnaine EP bada saruk yabiu hauzik state asigi darkar leidiba E asi blood bank singna chapchana piba ngamdri maramaduna aikoina iramda masigi darkar leiba E asi fangna bo hotnabada mateng pangminasi haiba wafamsu mahakna makhatana thamki Khangabok Development Society KDS amadi Motherland Youth Club Khangabok na Silai Eye Care and Optical 𝐶𝐿𝐸 khutsam naraga ngasi Thawal District ki Khangabok Moirangpali de leiba Motherland Youth Club ki campus ta nomagi oiba lemna meet checkup tobagi camp ama pangthokre camp aduga mari leinana KDS ki secretary Milan Laisramna high club asina konba laikai amadi thangnaba laikai de leiba mioi kya gi meet nungaitaba leiba singasi matam chana check tawthokpa amadi mangjongna section thorang lokhatnaba nongmagi oiba lemna meet checkup tawba tawthokpagi kem adu pangthokpan heba wafam thamki ngasigi thoramadu da punna mioi chama mukta lemna meet ki cataract amadi sugar test tawbagi khudong chaba fanghan ki hairi Government of Manipur Directorate of Environment and Climate Change na sinduna Environment Calendar 2026 ponggi tharamama pangthokre porom patalaiba office ki conference hall da pangthokiba calendar ponggi tharamaduda Arun Kumar Sinha IAS Principal Secretary Forest Environment and Climate Change Government of Manipur amadi Dr. T Brajakumar Singh Director Environment and Climate Change Government of Manipur na athoiba Mithunglen Singh oina sarukyaki Sekura ilamong di horaga, ako sinamay ko iba instrument focus pi bahai tare. Sida ako BOD ki level biochemical option demand ji am wang bahai tare sida. Ada asi wang dana mo khona bai longta the sil mayam la is sil si control to ba. Sil ta hinda mo khona ba. Adu ki ba pollution abatement project eto epena. Adu ga parallelly epena atobo apagi project program bigi epena rejuvenation of spring ai to mona ba. Adu improve to mona bahai tare ko. Adu na apagi seasonality during the seasonality wai rei si Kita faham mengambil yang kita kena spring rejuvenation program tu, kalau tahun lepas kita kena apa itu lagi. Aduh di, ani kita atau pakai kita kena ini pura ini atau itu sih. Lining tongala baso nungsi chana na apun bagi saktam ngak tu na hingmin na si haina Purum Kulen Village ki Secretary Ajay Purum na miyam da pauzen lakli ngasi Sanapati District ki Manung Chanba Purum Kulen Village laiba Purum Kulen Baptist Church KRBC Manipur ki Jubilee Committee na sinduna ngasi Jubilee Celebration Blessing Praying Ceremony pangthokre thoramaduda Purum Kulen Baptist Church KRBC Manipur lingkhat kiba chahi humbudra Women Society lingkhat kiba chahi kunmanga amadi Youth Society lingkhat kiba chahi kunsra manga pharak paga iroinana Jubilee Celebration Blessing Prayer Ceremony asi pangthokkiba
पांथोखिबनी थौरंग मरी लेना पुरुम खुलेन विलेज सेक्रेटरी अजय पुरुमना मखा तान हाई लमदम असिदा हिंदू अमदी क्रिश्चियन लाइनिंग लाक्ट्रिंगै ममांगदगी हौना चाही चामरी रोम हेना फुरुप असिना मफम असिदा खुंदा लेता बहुरखी ngasi pangthokliba thoram asina Christian lining lauraba matungda lakliba liklam asigi oina pangthoktuna jubilee celebration thoramni haiki amadi lining laison gi khetnaba leidabasu lamdam asida punna khunda minariba furup khudingmakna nungsi chanana hingminase haina mahakna makha tana fongdoki thoramadu da purum kulen gi chief SS David Purum village pastor Torkhup Levon Federation of Haumi gi president Sapamcha Jadumani vice president Dr Hira Kabui amadi khunja amadi atopa furup kya gi mioi sing yauna saruk yaki Foizing Lambal Nambol da Laiba 𝐶𝐢𝐯𝐞𝐿𝐬 𝐁𝐫𝐿𝐬 present tauba tete sapam amadi ras elangwapna saktam langba lairaba hero haiba music video album release tawgi thoram pangthokre thoramadu Romi Mite renowned filmmaker and national awardee Sapam Anand vice president Association of Manipur Business Industry and Oinam Openjit social worker na athoiba mithunglen oiduna thoramadu pangthokhi Ojuji kanna Manipuri music video sing sida maroina anoba filmmakers aduga anoba artists sing makoina yamna thawai yauna aduga treatment su masidum yamna thawai yauna tobugi mami madi tai masigi masi uba phangusima ngai aduga maroina hena muk haitare koi gi story sing tu based oba ayamanga tini koi music video ismak tu music the base of video makalena ko hena khare hena reach out ko hojikti chewala madan music videos hamna release tawe hena number subscribe kang overall sisna koi gi even YouTube ki platform aduga top streaming kind of platform sing sina masidu monetization gi ko khara koi gi business ki at least platform the create to ba ngamsigi apabis haining Imphal West District ki manung chana laiba Lairen Kapi Kadangban Gram Panchayat ki Ward number 4 ki member M Rakesh Singh ga AGC Manipur State ka kuchsam naraga LPG gas consumer Singh da LPG gas asi matau karam na sijanagada amadi kudung thiba kaya dagi matau karam na ngak thokadagi haibagi matang da mass awareness cum training program ama lamlongai mayai laikai community hall da pangthokre haiba awareness program adugi mangoi dana AGC Manipur State ki file assistant chu oiriba Manipur film ki comedy amasu oiriba miyam happy razen haina khangnariba artist asina entertainment program amasu pangthoki loinana ngasi ki awareness program aduga mari leinana AGC Manipur State ke manager SS Joy Prakash na haikibada LPG gas haibasi nupi oibisingi yamna maru oiba khangjinbada haijindaba yadaba amani maramdi imung amagi chak thongbada sijanariba LPG gas asigi nukti ki sijanariba amani hairiba gas asibu lamdam asigi nupi oibisingda matau karamna gas sijanabadagi amadi kudong thiba kayadagi karamna ngakthokadagi haibasigi matangda tangai fadana khangdaba yadaba amani ama oiri haibo wafam su thamki History, patrons and doyens of sports in Manipur Haiba team da national ki thakta nomugi oba seminar ma pangthokre Manipur University ki committee room da hogdokiba seminar adu Department of Sociology Manipur University College Development Council Manipur University amadi Intellectual Forum North East Manipur na punna sinduna pangthokibani seminar adu da Professor Naurem Lokendra Singh Vice Chancellor Manipur University Thongnaujam Chauba Singh Padma Shri awardee former Union Minister State for Culture, Youth Affairs and Sports Government of India na saruk yaki Dice and not rice, Mayam Shina, Tambiram Bama, Samani Kali. Maybe nobody learn alive when he was like Adamu, how to power the labor, machine is narrowly. The apple of Jerry Washington Tamam Bomasan Hawaii Pangero Vini Marandi, a good madam the day
ꯈꯨꯃꯟ ꯂꯝꯄꯥꯛ ꯍꯥꯏꯕ ꯂꯩꯔꯝꯗꯦ ꯀꯥꯡꯖꯩꯕꯨꯡ ꯍꯥꯏꯗꯅ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯃꯅꯨꯡ ꯀꯥꯡꯖꯩꯕꯨꯡ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯂꯥꯛꯑꯒ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯃꯤ Singa Ideal Club SIC Gaidipok Singana Sinduna Tha Asigi Taretagi Team Kunmarina Group Nipan Thongna Khaidoktuna Club Asigi Playground Sathariba 9 SIC Trophy State Level Open Football Tournament 2025 ki ngasisana ki baroiba numit ki quarter final match ta 𝐶𝐢𝐯𝐸 𝐶𝐞𝐰𝐬 Akbar Furniture House 𝐶𝐢𝐯𝐸 Panjal Ani Suinoda Maithiba Piramlaga 𝐶𝐢𝐹𝐶 𝐶𝐴𝐬 semi final changkhre ngasi sanakiba match atuda team animaki player singna semi final changnanaba akan mamawongda sanaba babok singna unaki amadi ground ki akoibada babok singna chawna tin kiba match atuda 𝐶𝐢𝐹𝐶 gi jersey number 6 Lelinna minute kuntaret chatpada goal ama chansenduna 𝐶𝐢𝐹𝐶 da inot ama half ki loinana atopa goal amaga amu 𝐶𝐢𝐹𝐶 gi jersey number 10 Sanatoina minute kunthramari chatpada goal ama amuk chansenduna loiramdaida thawai wadana match adu 𝐶𝐢𝐹𝐶 mai pakuna semi final gi damak sem sakre match adu da goal ahanba chankiba jersey number 6 Lelinna best player gi award lauki ngasigani suba amasung aroiba quarter final gi match ta sanakiba Yumbu SIC A Singa Muzibur Form House 𝐶𝐢𝐯𝐸 Makutta goal ani ahumda maithiduna ningba kaina SIC A Singa tournament asidagi lehore match adu jersey number 7 Arwasna best player gi award su lauki Imphal West ki manung channel leiba Tharoism ground da Bank of India staff Manipur na sinduna first interbank friendship tournament 2025-26 pangthokre haiba friendship tournament adugi matang da organizer amana phongdorakpada bank ki staff sing haibasi wakhal da pressure aduki matik leiba maramna hakchang da akaiba kaya lakhali pumna masregi khara da oirabasu ngakthoknaba mind fresh ohenanabagi damakta outdoor game amasu oiriba cricket asibu select tawduna pukning wakhal pothanaba hakchang phana leinabagi pandamda friendship tournament adu pangthokpan haiba wafam thamlatli interbank friendship tournament ki ahanba sanakiba match da Bandhan Bank na RBI Reserve Bank of India bu wicket nipa da maithiba piki match adu da Bandhan Bank ki Ningthaujam Sunil na man of the match ki mana fangki ani suba sanakiba match da Manipur Rural Bank na Manipur State Cooperative Bank pu run mapan henduna thoiba ngamki match asida Manipur Rural Bank ki Khwairakpam Pradeep Kishore na man of the match ki mana fangba ngamki Cricket haisisu outdoor game yamna entertaining oiba yamna nungai ba stress out oiba game amu oibanina hakchang phana thaim nambagi damak ki pandam da akoina haiba tournament je sinjabane duga akoi gi tournament ji akoi hakchang phana leitar gadi mentally fit orakani mentally fit oitar gadi akoi gi sanaba matam da su working culture environment da su afaba akoi gi kanu ma lakani na working positive ama lakani aduna maram oiraga akoina cricket tournament je sinjabane ado mayamna su koi team biriba mayam puna maksam da sponsors sportsmanship ta sanabiraga yamna nungai cricket tournament ohenje duga first of all koi thaga chani koi organizer adage koi gi tournament ma pung phana simbi bada koi gi sponsors khuding ma puju koi thaga pa phungdok chari aroi bada maroi ba paw mukhana pizari Jingnaningai oiba mawongda mawnaha ama siduna leiramle amadi DMMS na Jigyasa University Uttarakhand da MBA tamlamba Tripura dagi Angel Chakma da Khenabagi meeting thamduna miyot minegi thabak sing chathaduna thawai manghan kibabu yaning deba phongdorakli
ngasi gi oina Northeast Window TV na sandokchaba numidangi manipuri pau matang ngasida loizari mideng tabiri bapu no opo amukahana khurumjari. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament ama lagliba kumjali sing aniga kunga taruki January ki tarik taragani pandagi hauduna Chingya People's Club Yairipo Ningthaunai Chingya Lekai na singduna Ningthaunai playground da pangthoklagani tournament asi form ngasi maktagi fangbiragani. Tournament asigi pricing di winner prize ta rupees 1 lakh with trophy, runners up ta rupees 70,000 with trophy, best discipline da rupees 7,000 with trophy, best goalkeeper da rupees 5,000 with trophy, top scorer da rupees 5,000 with trophy, best player da rupees 5,000 with trophy asina chingbani. Registration fee na sumetagi rupees 7,000 khaktamak oigani. Form 1000 bagi aroiba matam lakliba January ki tarik taragani thoida oigani. Manager meeting na January ki tarik taraga mangada oigani. Akupa marol gidamakta pizariba contact number sing asida paw fawbirau. Contact number sing adudi 8837447610 natraga 8787882150 amadi 60093969994. Admission open, admission open. Tabungkhok Upper Primary School, Government of Manipur, Tabungkhok Mayai Lekai, Imphal West. Admission open for the session 2026-27. Available facilities: free textbook, free school uniform, free admission fee, well-served midday meal. Admission will be start from 6th of January and session will be start from 19th of January. For more details, please contact Tabungkhok Upper Primary School, Tabungkhok Mayai Lekai.